Manipuri hayang awang nongpok sin betung na doomsday laukthokre. Mayroi Rup Tarukna Imphal gi mayolda amuba firal yungduna CIB gi mayokte khongjang setakre. CIB gi mayokta Manipuri amadi People's Alliance Manipur na setakre khongjang da miyam hupna sogatli. Amasung Chief Minister amadi lengak pairib singna CIB amadi aining thina khangnana ba khona ba mathau tare haina Congress ki ozoina haikre. Kurumjre ISTB की मणिपुर पाउमिंग ताबिरु सिंह तरानोक सुबोर लेना पाउ सनुनो पिजरे राज्य सभा दा CIB हायेंग पुथोकनी नत्रगा पुथोकलोय हाइबंगमदबना मियामना संगसिलब खोंजंग हेना कंसिन बिननबा मैनपैक के कन्वेनर युमनामसा दिलीप कुमार ना मियामदा आर्पिल तौरे लोइनना ngasi awang पोक सिन बथुंगना डुम्सडे हाइना मैनपैक ना लौथोखरे सेकोन पांगथोपो पाउगी मिफम अमदा माहना मखा ताना हायेंग asi मियामना अयुक्तगी हौरगा निमित चुप्पा लंबीदे थोकतुना अमु फिराल फाइदुना खोंजंग संगसिन बियो Lining Lysol Anayek Amadi E Paugamari Lena Banatana, Makalamati Gari Senbigano, Hayangasi Awang Nompoki, People's D-Day in India, Haina Loktopagaluna, Manipur se Numit Tarpagi over Numit Haina Logani. Congress na Hayang Rises Sabada Bill Sigi Kanarapada, walk out the Wiarway. Bill Putropa Tarabadi, Mipam Loid Faba Mapumpana, Kanaba Yaugadabani, Amadi, Subsana Tanagadabani. Congress na opposition namo oibigi sabsabatodang lawgadabani natrabadi makogi mathakta miyamgi iho lakani amoromda ngasigi paukse singda lengakna aronba thosil amada pollution data ma phonglakhiba yaningde thongasi miyambo phongbasiba thoi usittabani phonglakliba census data se lamsam hajinba data oibana yabangamloi Mitei tribal Mitei Pangal populations and others hariba data se census ta yaudaba aran bangaktani Miamgi ho leingida aranbe data putholaga miambu pangthahangani haiba lenga ke phung thokselni amoromda manpeke ko convener Abdullah Phundre Meunggi yumda ngarang security na fanaba thiramba irang hena thonanaba masa oigani haiki अखोगी मणिपुर लेबिरिबा मियाम सिंगसिना हानगी एजिटेशन दुगी मथक्ता खरे हेन कनबे एजिटेशन सी हयेंग अयुक्तगिना हयेंग नुमित चुप्पसी हानगी दुमाइना लौथोक सखिबा दुमाइन तौदना वेहिकल अमत चेनबा यारोय युम दगी मी पुनमक थोरा कांदा लंबी द सोरोकता फमजलगा CIB 2016 न से मसी विथड्रॉ तौगदबनी हाइबगी खोलाव से अकनब खोलाव पिरा कांदा मसीगी एजिटेशन सिमा जंक्शन व्यू हाइदना अखोगी मणिपुर मियाम दा हाइजरी अदुगा सिद Natana to all the people of Northeast, Masi Akoina unified Oibagano Amada, se protest against the CIB 2016, Masi Northeast people sing the Su, Aduga Northeast, Liberi stakeholders sing the Su, as well as Lady Basia Sourcing Karising Punamak, stakeholder Punamak Tazu Hariba, Hana Sanction Badudagi Hana more intensified way Amada agitation Tawiraga, Hayangi 12 September February da, Rai Sabada, Putorapa Taragasu Mase. Passed away Yaro Haiba Duga total withdrawal of the CIB 2016 Sigi Kola Sepimina C Haidana Masigi Appeal Sima General Appeal Sima Togzeri Akoina Hayang 12 February 2019 Say Northeast People's D-Day in India Haidana Hayang C declared Togzeri Asigumba Numida Say Kogi Doomsday in Hanalawi Koina Naran Kakta Kana government gi Arun Batokselamada Ngasigi newspapers in the Yauriba population gi data ama phungpase masi tasena koina strongly condemn tawi ladiba biren gi government asina miyam ase biful tawa miyam asibu apang masiba masung miyam sibu mana usit thawai dabagi lalong ama hek chathar pase masi yamna laibak thibani Rajya Sabha da CIB namduna pass tawnaba honaraklavadi awang nopu state sangi oiba apunba pirep ama lawraga khongjang sangsalagni haina MSU gi president Manjit Sarang temna phongdokre Mayroi Luf Taruk MSU Desam MSF Su KSA amadi AMS ki lusing singna saruyaduna MSU office tagi hauduna Khwaraman Kaithal Larimbi sana khongang khong makhongda CIB yaningdaba phongdoktuna amuba piral thepra lakpada wafamasi phongdokmani Khongser du Maharani thong yorpada police na thatki Nakalani kan namunar ko dagi police na control tonan batya gas kapki thododu da Mayroi masoki yanaba mugi makada sana khonang khong makhong fawa sangalaga amuba piral thalanki Tungda Sagolbal Terraromda Sakraga Uripo Kwesnam Lekai Tong the Padro Laga Nagamapalomda Uripo Yamlobamiam Luna Tunglaki Manjit Sarang Temno Makatana
awang nongpo mutat nangnabagi panamda puthokliba bill asibu masagi kanaba yenglaga sawliba lusingbasing khongpham handokpham thoi karigumba Rajya Sabha namduna bill asi pass tawna honaklabadi miyamgi news sing leibi kanaba letu haiki India lengak na kui since amendment semdo kanda kui Rajya Sabha da na fu the past thousand ki batok laba ek kon chana rak patara gadi ong no puki miam na India da ong no puki miam na contribution pira kanda kui heritage so ba kui culture tawan tawan ba kui ethnic identity kya am khunda laita da chahi kya gi mang dagi great nation gumba India ma da kui contribution pira lai sai ong no puki miam masi to kanda kui tawan ba kui gi nation na magi dugum laba manglan heningai leite Manipuri governor amadi honorable chief minister da koi Manipur da koi tammi ba koi Hindi ki textbook sing se koi surrendered Manipur ki mahi roi khuna ina eastern community na koi surrender to bina ba mo chinjara ga mahi roi luptro ki makai de apple to ba na koi makhal makha kya ga khongjang sing koi changsan na ba koi thawai thadoga phawa pamu ba leitana koi changsan ina ba sing si media ki thongda will se fast to gi batara ga di Manipur lengak se Manipur da leibagi mathau ta dre na thamjage CIB gi mayokta Manpek amadi People's Alliance Manipur ni sathirba khongjang da miyam hupna sawgali ngaseu pung manga dagi tang tara nithoi gi numidang waram pung manga phawba People Alliance Manipur na sinthalepki khongjang sangsingine hana laukthokkiba amadi Manpek na ngasi amuba firal paidun lambi da protest tawgine hana laukthokkiba dagi ngaseu yuktagi hauna Imphal gi towan towan mafam singda miyamna lambi da thoroktuna lambi thingbi khongjang sangsinba hauna khre Sathirba khongjang asina mahilo sing thong hangna khidre government ki office sing mahusaga yengbada sauna khenaba oke lambi da gari amadi mi satwi sang yamna nemki oil pump bank na sing thong hangna khide hana dagi hauna ima singna khongjang sangsin badagi Manipur gi asoba lalo atiki mafam amu oiriba Khwaraman Kaithal da papam phamna khidre pauna Kaithal tangal Kaithal amadi BT road na sing mafam sin dukan sing thong hangna khide amorom da hauji Manipur gi maroiba lambi kya da CIB gi mayok to yaning dabagi khongjang sangsinare Amoromda Kaithal Fambi Maibel Singna Kaithal da Eng Yarektun Khongjang Sangsilakpa du ngarang police na tugai kraba matungda Kaithal Fambi Singna Kaithal manungda magi popram singda Eng Yarektun Khongjang Sangsinki police na pamdu thodok thoktana akan maongda section thorang lokatki ngasi nongalaba matungda Kaithal Fambi Maibel Singna makatana Khongjang Sangsili Kormal Nupi Kaithal Senpamam di saktam kanba Love ki Finance Secretary ke Pakpina ngarang police na Kaithal Fambi Singda satakiba thong adu kanim towi Kaithal Fambi Singidi Citizenship Amendment Bill asi pass to yaro heba pire badu hojif fawa homoli tree makatana Khongjang Sangsin kigani haina fongdroli Satkiba thong ase akoi yamna penjade aduna ngarang chu akoi makha jathana ahing adumak ne hojik chu akoi makha jathana dharna jathagini hayeng phok se akoi dum haidokibagi matung ina ngangthokkiba wadi akoi nupi ma oina kathen phambi mama singna loina Zap manana amato ina pundana dharna phamni na hojik jathana rai hojik makha tana su police na jathariba thong ase jathabira kanu akoi di bill asigi mayokta akoi changjin be aba khongjang adum makha tana dum changjin jagini Manpek Jiri nasu ngaseu pung mari dagi hauna sathar ke bapung Hundranifal ke total shutdown na Zirbam district ke mahusa ke punsida ohong ba chauna lekre lambi da gari sena khide dukan sing thong lonaki Jiri police na pamno thodok thoktana ba senar ngai serakta Zirbam police outpost amadi foreigners checkpost ki manak leiba Zirigat thongda Assam lom dagi mioi sing changlakpada ban chogat pa singna thingnuna chatlande haina launar padagi District Police na anayak amadi exam na singba sing khakta chalan bani atai di satpa yade hai na temjun ke khongjang asigi matang da Manpack Jiri ge ko convener CS manglambina belasi handok triva fawa Manpack Jiri na khongjang sangsang ni hai ke 19 asibu pass tawduna ek olak labadi Manipur di Tripura gi phibam asi tarak lagani maram masina ngasi amasung hayeng asi Jirbam gi praja singna pass tawduna pass tawba jaro e haiduna total shutdown asi tawjabani Chief Minister amadi lengak pairiba singna CIB amadi aining thina khangnana bhona ba mathau tare haina Congress ki o joina ngasi Congress bhavan mamangda wakat mifam se thabada paumi sina phangdokre mana makata na haikibada leba ki akhang hai kya na nainerba tungda yade amadi phatte hairaba wabu Chief Minister na karisu khangdaba gumna ngangba silabak thibani Khwaraman Kaithal dai Maibel Singda police na sathikba thongbo yaniro phangdokhi CIB gumba tamthirba bill ase Manipur People Bill na ngak thopang ngamloi India gi citizens oikrabadi makoi gi fundamental right kudimak saf manana fangani haiki
अखोई ngasi lai home minister hai ba bill se bharot punam da chanagani hai adai da exemption clause na jammu and kashmir da bharot ki law chalu hai maina this act shall be extended in the entire territory of India except Manipur and Northeast hakodam lang yo punam lairi haitaba aduga lo khangdaba aurai daba dong na koi da lo aurai na ba haibu ai di ibungo bire na lo hoji government da lai mantri na lo aurai ba chumrai na khale aduna aikoi citizen amendment bill राजनीति की बिल नहीं वोट की बिल नहीं कम्युनल बिल नहीं हाई बिल से मशीन पास तौर अवांग भारती कोई तब तुंग्रने मणिपुर के चीफ मिनिस्टर एन बीरेन अरुणाचल प्रदेश के चीफ मिनिस्टर पेमा खंडुना यूनियन होम मिनिस्टर राजनाथ सिंह उनदुना CAB-na awang nongpokta oiraklew phewngi matangda pukhatkre unabaduda Union Minister of State for Home Kiren Rijiju Home Secretary Rajiv Gavasu yauke Chief Minister nina awang nongpok mia maruina Manipur miam gi sentiment sugaina thambagaluna bilasi Rajya Sabha da pass tobidana ba Home Minister da haizake Home Minister na Union Government na awang nongpok miam gi damukta lay bilasi ga marilena na laina ba kudimak address togni haina thajaba pirki hari India kaidunaba BJP gi Narendra Modi lusingba lenga asina thuna thupchinduna BJP gi RSS ke One Nation One Religion mai pandanaba honaba mathau tare haina Congress ke wangangloi RK Anand haikre ngasi CAB gi matang da kwakaitel akham lekai da Nora pakhang lapa block Congress committee ne senu pangthoge wakat mifam da saruga kiba RK Anand na makata na haikibada CAB na pass tawduna satna naba khona ba haibasi India gi constitution amadi fundamental right adu violate tawni bilasigi mayokta mairo amadi imaibel singna iyo howgi mahuta MLA amadi lusingba singna hena thawai yauna haksin lobutangai fade Manipur gi chief minister and Birensu ma ki hanigi thawna adu pudoktuna Manipur kannaba phamphawa tadoktuna khona ba matam oire asiguma lurba tanja sida director lerba minister Sam Kumar na phongdoliba wafam sikanem to haiki तो practice customs मैम से केनो मैम से हिंग बमने खंजब कांगबु द दिंग सी कैप से आदि लाइबा कोई मणिपुर की बीजेपी गवर्नमेंट से व्हाई दे शुड स्टिक टू दिस आई मरु बिरेन द करो विदो बीजेपी कोल का रुक थमदे नो सिने इन थमजनिंग से मरिन पान मथौना फन हान गी दुबाई अदु म बिरेन दो होनिंग एबा लेट हिम रिजाइन लेट द गवर्नमेंट बी डिसॉल्व लाखदो गवर्नमेंट हम लाखदो दो मदु मणिपुर मैम के सेम गवर्नमेंट मदु बिरेन लिट तो गी बी मा याव गी बी याव दो बी अदाइदुदा सेम पॉलिटिशियन मथौ ताइसिने इन थमजनिंगिस अदा खो एमपी सु मंगारे आइदी लैरि एमपी म्याम मथौ ना फना मसी सिगी दम ते रिजाइन तोबे मतम यौरे हाबे से गोन फिल तोबे मसी खो एमएलए म्याम कांग्रेस वानते बीजेपी वानते अते वानते अदु ओदा ए गवर्नमेंट लरे लोरे पीआर लाखनी अदु तोरे ना कैसु न त वाफ म्याम कीरे ngasi गवर्नमेंट पाइन लेबी कोन लेबी मतम नत्रे ngami haidune MP masing amene lok sabha da tawgiba da bain राज्य सभा da su torok taraba ngasi north east की future से आई मग हाई बताई मसे याम हाइनिंग दे राइट टू सेल्फ डिटरमिनेशन से सोइन ताल कने हाइबी थाजब से इले बस सेकोन मेरा पाइबी लुप नसु नोइबुंग ऑल सेकोन दा वाकन मिफम से तके ओरिपो नरेमथोंग कैथल दा नरेमथोंग अखोइबदा लेबा लेकाई के मेरा पाइबी सिंग लंबी दा वाकन मिफम से तके ओरिपो सखी देवी स्कूल ममांग ओरिपो कैंटीन ममांग ओरिपो मया लेकाई ओरिपो खोइसाम लेकाई दसु लंबी थतुना खोंजंग संगसन के ngarang police na thugai ki ba khwarman kethel gi imaibel singi khongjang ngasi makhatana sataki khongjang aduda Manipur State Commission for Women gi chairperson su laktuna yengchin ki kethel nupi singi lusingbi laisram memana karigumba CAB nampuda pass tor labadi jun 19 gi howdagi hena kan ba khongjang lakni haike Yung awa na ba karim ta khang na leba ke ne lepi sia moina phana tan tho su ngarang ahinga dum le I protest awi aduga karingumba masina miyana pam de na chap chana stand tong na nupi anga nga hal khak na tawrba matam sida kanona india government ngamam ni haidana ta seng na bak rai sabada bill si pass tawga ek he olaba madu de June 19 ka cha double June 19 he na lakani haibasi madi ma sakthong nei khau pong na haijage Nesona makata na Delhi da CAB gi mayokta national leadership unan ba hokre ngasi Samajwadi Party gi lusingba
Rajya Sabha ki member Javed Ali Khan unaduna bill ase maithiba pinaba sogat pinaba gi damakta takshin khre JDU gi General Secretary KC Tyagi BPF ki MP Biswaji su unaki unabadu Samajwadi Party ki Javed Ali na kariguma bill asu Rajya Sabha da puthor labade party asina masigi mayokta vote pigani haibi thajab piraki makata ngasi BSP gi lusingba singasu unadnaba thorang tori JDU Sivasena amasung AICC Rahul Gandhi unanaba suhonari hari Tawal district ki tongan mapam singdasu lambi thengki amu piral singkatpa wakan mapam pamba yauna kongjang sangsin kre Tawal kaithel mathak makha popam pambina angan bayuktagi nomagi sinta leptuna national highway da amu piral singkatuna kongjang sangsin ki Tawal ningomamgi miyamna Lakshmi Bazar da lambi thengduna kongjang sangsin ki Hairo ki miyamna su hairo kaithel da lambi thengbaga loinana Prime Minister ki mitam maitha ki Joint Committee on People's Welfare Yaripok amadi Yaripok ki miyamna Yaripok kaithel thingzinbaga loinana wakat mipam chataki Wangjing kaithel dasu kaithel family amadi miyamna National Highway thingno kongjang sangsin ki Kyam Sipai Khundongba mapagi National mapada thingki Lilong Usoi pupi dasu lambi tangkai thingno kongjang sangsin ki Nambol Makai dagi masing yamlo miyam nasu maibam singning dagi kondom pongpi lamkai fawa human chain semduna kongjang sangsin ki didem lambigi maibam dagi hauraga sabal laikai Nambol Bazar Foizing ulo amadi kondom pongpi lamkai fawa pareng leptuna kongjang sangsin ki Masih withdraw tau di pabodi akai kongjang loi singa se hanba lai tanan sangsan ki gani aduga loina loina atuba matam da hayeng se withdraw tau gada bani loina na Manipur da sanna ba sungya yaro habe se akai ngasi kendra mayam gi pullaga akai mi phamma se phammi ba se akai lepa sungal halaro habe wa phamma se ngasi khong phamma sida leng da akai lepsa na thamja ba jaga loisan Tawal mojing miyam nasu mojing lamkai da kongjang sangsin ki Naso Panthong dasu lamdamalongi Maira Paibi Imaibel Singh NESYDA Club Naso na bilasigi mayokta wakan mipam chataki NESYDA Club Naso Maira Paibi lup nasu miyamgaloina na Naso gi koibada khongset masatki Naso Mini Bazar dagi hauraga tidim lambi tarakaba matungda Naso Panthong da loisinki Kaksing Kaithel Apunba Ima Kaksing Students Organization Sing Amadi CSO Singna Kaksing Bazar Lambi Tingbi Kongjang Sangsin Ki Kaksing Police Station Ki Osina Kongjang Sangsin Leba Singda Pamdo Togdok Toktanaba Unaduna Section Thorang Lokha Ki Kongjang Asina Maram Oiraga Government Ki Loisang Sing Mi Karakwi Sang Nem Ki Kaithel Kana Ki De Dukan Sing Thong Lona Ki Kaino Dasu Lamdamadung Miyamna Bilasi Mayauta Wakan Mifam Setaki Kaino Thongtak Thongkha Punba Maira Paibina Sinduna Manipur Miyamgi Apamba Khangna Bilasi withdraw Tobiu Natrabade Manipur Kannanaba Kongjang Sangsinaba Sem Sare Hari Dilim Lambi Tangkai Tingduna Kaino Thongkongs Amade Kaino Thongkhagi Mafam Anidasu Kongjang Sangsinki Ningthokong dasu Women Voluntary Development Organization amadi lamdamadung Maira Paibi Singna Ningthokong Kaithel da lambi tingduna Kongjang Sangsinki Thanga Kendri Manung Senba Eating Kunjau dasu lamdamadungi Maira Paibi Singna wakan mifam setaki Polestar Club Eating Amadi Eating Sandra Sanura Maira Paibi Love Eating Laisa Falls Group Amadi Sandra Youth Club na puna kongjang adu sangsin kibni All Assam Manipuri Students Union Lakhipur District Committee Yuko Lakhipur Amadi lamdamadungi Maira Paibi Singna Bilasigi Mayokta Maira ke kongset setkre Puller Tolls Kaithel digi hokiba khongset adu Lakhipur Kaithel fawo satki Union ki President ke Bikramjit na awang pop landom ge sentiment khang na Rajya Sabha da bill se pass toroi dabani haiki Coordinating Committee of Maira Paibi Clubs and Organizations wangu nasu wangu nupa marup digi hauraga tera khong makhong phawa Maira gi rally satki Belgi Mayauta Langtawal Kaupongi Kabui Silino Singna Amuba Firal Paiduna Manipurgi Yellow Mi Sing Kansi Aina Yadaba Mi Sang Patingsi Awang Pok Lamdam Billasis and the Yaru Hena Eva Placard Kya Paiduna Langtawal Kopum Dagi Manipur University Get Fawa Concert Masat Kre
coordinating body khuraina bilasing mayokta khuragi mafam taramapal ukhrolambi tinsit lamlong singmada wakan mifam setakre Kangla Sangom Sang Community Hall da Kangla Sangom Sang Mara Paibina Wakan Mifam Setaki Kongpal Kongkam Lekai Awang Mara Lupnasu Porompat TV Tower Masina Kongjang Sangsen Ki Kongpal Mutum Lekai di Wakan Mifam Setaki Kaisam Thong Dagi Elangbam Lekai Kagam Pali Tangzabon Fawa Miam Lambi Tangkai Tatuna Kongjang Sangsen Ki Kagam Pali Pantak Amadi Pankagi Apunba Mara Paibilup Singnasu CAB yani fonglok tuna Kagam Pali da Kongjang Jangsen Ki Rims Rotasu Uripox Porei Apunba Love Iramdam Nupi Apunba Taudang Kongjang Jangsen Ki Ningom Lerak Yaifalamjing Love Club Amadi Apunba Mara Paibinasu Lambi Tingno Kongjang Jangsen Ki Young Friends Union Club Amadi Apunba Mara Paibi Kaimfal Kaisam Lekainasu Bilasibu yani fonglok tuna Lambi Tingno Kongjang Jangsen Ki Kawa Apunba Mera Pabinasu Impal More Lambigi Kawa Mapada Asar Awak Sing Tingnu Kongjang Sangsen Ki Mayang Bam Lekai Sapam Lerak Apunba Mera Pabinasu Lambi Tingnu Kongjang Sangsen Ki CAB na karigumba ek ondun sanar lobadi masama tumta mai thaduna chijanaba miyoi kya sem chanu leri haina United Club Organization Bisnupur District ki President Thoksom Norena ngasi bilasi ki mayokta diesel auto singi oiba rally ma satwa phangdokre Bisnupur District manungda service tawriba diesel auto sangwaromna amuba piral tetuna moirang singi lampakti haurga nambol korifaba singmang traffic points pawa yorobaga posangmam lampakta lanthumam oike bapamuda mifam su pangthoke Thoksom Norena makata na phangdokibida Maribaki damakta thawai thanar mamoi kya sem saru leire haibase ngasi lenga asina khangjin gedabani haiki si koi haunoru butawdana Bishampur district ta cheliba diesel auto gi marup singna ekhoi su hairiba citizen amendment bill se supam pamde amadi withdraw tawgadabani aduga makha tarakpa da ekhoi asida natana rally da natana ekhoi isai tanta mai tharaga sini haba kambu mu tholok li hauji amadi citizen sin chanaba yaro haba se auto diesel auto association ga magi de su akan ba pressure ma pirak tan ekhoi hichidri phoba chara heni haba kambu mu tholok le adu ekhoi laiba ko be suni na ekhoi tinmangam de laiba ki chana ga dorbe bill se chanaba yaro hena batung tarakpa da su ju laiba ki thawai ka ya de ekhoi thawai thana ba ekhoi mi ka ready ta re repse haijening mi de gi Hairo Kitel the Soul Lamno Miamna Siabi Maki Yaning of Fonglutuna Lambida Pamjin Duna Kongjang Sangsen Bahokre Siabi Maki Yang of Fonglutuna Kurai Tangzam Leka Madi Singamom Lerak Apunba Nubi Lufna Sinuna Singamom Lerak Masina Wakat Mifam Setakre Manipura Bilasi Sanaba Yaroi Bilasi Mayokta Lepkani Hana Kolauka Lauke Singtam Leka Nupi Sawa Lupna Su Bilasi Mayokta Lepton Kong Sangsen Ki Keku Women's Society nasu kaikhuda bilasi mauta wakan mifam chataki bilasi withdraw tawgadabani haina demand tawki kongba kaithel gi maibel sing nasu kongba kaithel da bilasi mauta wakan mifam chataki yarubung ima thambal lairembi apunba maira lup nasu bilgi mauta kongjang sangsinuna asarok sing thingki sagolbal thingom lekai community hall dasu YWC amadi maira paibil lup na bilbu yani phongdoktuna wakan mifam chataki Lamlai Salo Apunba, Mara Pipina Subilgi Mauta Yanu, Fondo to Wakan from Setacre, Eril Bungasu to Antuanba community Singna Puna Bilgi Mauta Yaning the Fondo to Wakan from Setake, Bilasi Manipur Sanaba Yaroi Bilgi Mauta Lepkan Hari. Naran Konjins Sports Club Amadi, Haibok Nupi, Samas, Kanbelov, Naran Konjins Makalaka in Asusia Bigi Mauta, Kongjang Sansanke, Singmerong Awang Lakai, Auto Drivers. Come Honors Union so favorite tarani thoigi ayupung maridagi numidang waram pung taret fawa passenger service lepi kongjang sanction gini hari Siabi ge mayokta Singamaka Model Club mamangda Model Club na sinduna Singamaka da leiriba apunba nupi loop single winena lambi tangkai tingduna wakat kongjang satakre bill pass to yaroi haina wakat mipamaduda saruya ki nupi amna phongdoroke apai si bill je pass Masi main tadi fawa sungang je ko hamet ngani kogi kunai se lai ba koi lup thina tol pat ganga lop ganga kogi singang kai modern club amadi mera pai be kun lupna ko chok jagani hai ba kogi sebi bin je chung tong to bi ha se si khonging da koi lepna mai bo se bin Total shutdown sogatuna news ekon gi tuan ba laikai mapalna sinduna nongpok ingkholda wakat kongjang sangsan ki kongjang adu da dimdai longs namthang longs simnang land sasat avenues sanjen thongs makha laikai nangun longs
Maringland Nongpok Inkolgi Laikai Singna Surgaki Dim Dialogues Women Society Secretary Tempui na Gonmaina CIB Matangda BJP Lusingba Singna Fongtolibasi Namtak Tobani Bilasi Handok to Fawa Miang Kongzang Halu Hari. Akoi subya yaroi masi withdraw tawgdabani hayang magsi Lok Sabha da karigumba pass tawbataragadi akoi akan ba mathangi akoi khongjang akan ba changsing khigini haibisi akoi ISTB gi khuthang da khoi paujen jari Singzamai singa mathaki nupi singna su CIB bu yang fongdok tuna singa makongda lambi tingno kongjang changsin ke Waikong mera paibi amasung YGC na Punduna CIB gi mayok tu yang fongdok tuna kongjang changsin kre bilasi sanabi yaro hena kholau ka su lauke Nongada makalakai na su CIB gi mayok ta infalukul lambi tingduna miyam na kongjang changsin ke Police na lambi lakpa miyam sok tan mangak sen wi thawk sathake Belasi mayok ta yang fongdok tuna sagolbul tera lukram lerak mapada lamdamudungi club home mara paibi sing thorak tuna national highway da lambi tuna kongjang changsin ke Amoromda singmi amadi tongan ba furup singna sarugaduna kumal lampak mayagi Namdulong da wakan mifam sathaki Namdulong pai Namdulong youth club amadi Namdulong women society na sinuna sathaki ba wak da CIB yaning da serol ka sijna ke konung mamang da so kaitel pambi imaibel singna CIB gi mayokta wakan mifam sathakre kaitel adugi secretary Nambam Bebirat Nana Mamang na pankiba Congress government amadi hauzik palu BJP na lusing balenga asina miyam da minam badagi hauzik miyam na awa mayok na bani haike प्रजा की खर्च खंबियु अखोई प्रजा न यारगा मोय थागा खगा सरकार पाइमनि असेंबली यौना थिलिमनि लेबांग मयाम की खंद्रगदि मोय पानबे कै दरकार लेगे अखोई हजि तोंगाना इंडिया गवर्नमेंट दे खोई यारगत बतागदि इंडिया गवर्नमेंट की मखादा खोई लेजरो खोई तोंगान ताजरगा हाइबे फिबम खोई मखाता खोंजंग मखन का संजनजरगी Kwa kaitel yongna tidim lambi ki tongan ba mufum sing tu sumiyam na CIB gi mayok tu yaning tu fongdok tuna lambi tinu kongjang sangsin ke Kurai ki tongan ba mafam da wakat kongjang sangsin liba sing lamlong kaitel tamna lak tuna lamlong da kongjang sangsin ke Lilong sezing da leba club taret MCLY SUC WC YCGC MRC LCDC Saido Lilong sezing apun mamera paibi or Lilong Sezin Club Organization ga loina Lilong Santipurgi Mera Paibi Singna Indo Myanmar Highway ge Lilong Thong Manakta Lambi Tangkai Tingdor Kongjang Sangsin ke Bishnupur District Manung Senba Oinam de Leiba Comprehensive School ge Mahiro Amadi Oza Singna Citizenship Amendment Bill yaning Fondokna School adu dagi hauraga Oinam Kitel Fawa Kongsa Masakre School Principal L Bijoina Bill si yaning de Bill withdraw tawgadam ni haina fondor le KFC나 소원 가도바 시티즌 어메인먼트 빈지는 소원 가도바 마야암도 칼루라가 야나 누가이따바 마 파위 아두나 마시 픽리바 안강 아한 나이 코디 라야다나 픽리바 안강 싱시기 담모이다 셰 속속바세 코이 미암다 우천닝다나 마시 케노시 신자바니 Amoromda Wanguda leba Green Ground Academy gi Mahiri Singh na su CIB gi matang yaning fondokna Human Chain Samduna kholau ka laukre Mahiri nupi amana bilasi yabangam lo hana fondok le CAB 2016 Manipur to Janaba Supam Pamda. Masi Janana Honoragla Vadi CS on a Pakalak Kunding Kuding Maktab, Green Gangi Mahara Kuding Magnamating Pangania. Masi Tangai Fadabadi Akwitawai Tadopa Pawbaki, the Hibasi, Indian governments and the Manipur government Kumio. Mayalambigo Inam Samuro Kitel the Miam Kongjang Sanction K, NYSC Club, OSYCO, SDC Club, Marapai B Samuro, Awang Lekai, Makal Lekai. Oinam Sombong Maiti Pangal Samro Mamang Naurem Sapro Club Amade Mara Paibi Sing Kongjang Changsin K Lamlai area ge Nongpok Kaksing the Sulam Namadunge Miana Wakat Kongjang Changsin K Koisnam Lakai Youth Development Club Amadi Koisnam Lakai Women's Welfare Association Su Wakat Kongjang Changsin K People Alliance Manipurna ngasidagi lambi tingba wakan mipam pamba sinta lepi kongjang hayang sumakata na sathaba chokthaba naidana sangsin binaba convener W Kamesor gi serol mana arfil tori ngarang kwarman kaitel ima singda yarek tuna kongjang sangsilingai da police na tear gas kap tuna tangkai kiba lebak masata da lisotni kunai si kannan ba makata na miam amato ina leminisi hairi Standard Robert Higher Secondary School Kansipur ki Mahiri Singh na su school momang da CIB gi mayok ta kholau kya laukre
Kongpal Social Development Organizations amadi mara paibi Kongpal Kaidam Lakai nasu siabagi mayokta wakat khongjang sangsin khe kumbi apunba nupilup nasu siabagi matangda kumbi kaithala lambi tangkai tingjinu khongjang sangsin ba hokre khongjang asibo sogatuna kumbi kaital thong hangna khidre siabagi mayokta lambi tangkai tingduna wakat mifam chatrengai serakta number 4 saba myoi anidagi Sabada seasonaba polam amadi walkie talkie radio set ama phagat pangamkre senobio any sen krehari tawdosi numing bamatung pungkai amorom setpada ISBT gi man get me at thokibani ima panthobi street vendors welfare union na sinduna CAB gi mayokta khongjang sangsilengai serakta angobo masuge Maruti 800 registration number MN021771 da lakpa Muslim naha amaga maitei masa amaga singnana oibadigi sek torubada polam singado fagat pangam kibani senaba mioi ani adudi gari adu thauduna nan thokre pagalo polam sing police ta sinaragani haina union gi president y Indrani phone role na I pau gi thongda chu luruba tanja sida maini ni sagi lebak ta chatliba tawbyo se mama mapa oibi singna ju masa sing do khara control tawyo chungrada haina khoi stibenda union ma kai degi mayam da thamjari CAB yaning da phongdoktuna lising taramanga da hanba Manipur National Horti Expo da Best Farmers Award phanglakraba ASS Evol Sharmana Mark Award handokre lamphel sana kethel da TUC TASUYC LTYDO ANYTK amadi YUDO na sinur sathakiba khongjang da Mark Award adu handokle haina laukthokibani ai mamang da masigi award handokpagi wakanje leramde ngarang chappa ngamda ima sing maya am sokiba madugi anaman ai nungai tabe nunga ai award se handok chapni thengna ha tarde Manipur da akhoi citizenship amendment bill masi chana tarde laktoriba akhoi lok sabha election da akhoi BJP boycott tawba haise ai isagi aduga aigi chenggung ge farmer tawbideba aina training pijegriba chhatra sing pulap na aigi wahai asi tabiraga BJP boycott tawba haise lengdraba wasakni ngasi numidang su Imphal gi tongan tuar mafam singda CAB gi mayokta mari khongse satki police na pamna tawdu thotana akan section thara lokatki Hauzik Sathariba Miamgi Eho Asigi Paulo Saliba Pomi Singda Kongjang Sangslib Singna Wakal Tadaba Mongda Atingba Pirakpa Amadi Karim Kathainaba Waiwata Seasonar Padagi Thong Satharli Ngasisu Yaskul Morangko Mapada Lambi Tinglamba Nupi Singna ISTV News Ki Mathau Toriba Pomi Sing Setpa Yaroi Haina Atingba Pirakre Ban Manungda Pomi Singda Apanba Pibagi Wakat Kaya All Manipur Working Journalist Union da Lakle Hari Asigumba si Pomi Singda Ban Kaubiriba Amadi Sogutliba Singna Matungda Ayatpa Pibi Danaba Union Arfil Tauri CAB na Purakadaba Akaiba Kaya Media Person Singsu Pangadoribani Pomi Ekoisu Sabsana Nunangba Poi Miamgi Awabada Pomi Kunaisu Saruyari Adubu Miamna Honariba Lauriba Sen Chongliba Punama Pomi Singna Pauloriga Pauxi Singamadi Electronic Media Singda Sandokadoribani Asumna Mathau Toriba Pomi Singna Mathau Togzabada Ban Chogliba Sil Inau Sing Isisal Imaibel Singna Yarumakai Apanba Bibidana Mathau Togzabada Mating Pangbi Hari Housing Makataba Pau Cameron Lactan at break Matong Manase. The Great Wedding Sale by Mobile Furniture. With the world-class infrastructure with multi-purpose outdoor hall, kid-play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Matram.
लागिबा फेब्रुवारी की तांग निपाल इराई नुमी नेशनल डिवॉर्मिंग डे नुमिता सही अमदगी तरा मापल फावबद लेबा ngang खुदिमा तिल लेतन बहिदा डिवॉर्मिंग टेबलेट लेमना पिजगनी स्कूल द मिंग चंदबा मदी स्कूल का दबा अंगांग सिंगी अंगनवाड़ी सेंटर सिंगदा हिदाक पिजबदा याउबी गदबनी फेब्रुवारी की तांग निपाल द हिदाक पिजबदा चिथाउबा ngang सिंगी दमकता लागिबा फेब्रुवारी की तांग तरा मरी द हिदाक पिजगनी दिल लेतबा मसामउ फबा अंगांग सिंगना थनबा भारत अमा ओहेलसी होंडा कार की ममल फेब्रुवारी की तांग अमदगी हेंगले अदुबु संगाई होंडा द फेब्रुवारी की तांग तरा फावद बुकिंग तोबिखिबा कस्टमर सिंगदा अरीबा ममल द कार सिंग योन जगनी कस्टमर सिंग दमकता लुपा लिसिंग तरा मापनदगी लुपा लाख अमल सिंग कुनमगा फावबगी डिस्काउंट सु पिजरी होंडा कार सिंग असि जापान की मल्टीनेशनल कंपनी न साबनी अनौब टेक्नोलॉजी अमदी सेफ्टी फीचर क्या याउरी अथुब मतमदा गाड़ी एयरपोर्ट रोड तलैबा संगाई होंडा द लाखबियु अमसुंग खुदोंग चाबसिंग सि लौबियु The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Manipur की अहानबा 24/7 लमजिंगबा कैपना मियाम की सेवादा लेजरी मणिपुर की डिस्ट्रिक्ट सिंह अमदी मपाल लम सिंहदा चननबगी बुक तौबियु लुहोंगबगी अखनबा डिस्काउंट सु पिजरी कांटेक्ट तौबिरउ 1800-102-7959 अमदी 8794613154 नॉर्थ ईस्ट अहानबो इन नेशनल हाउसिंग बैंक होली ओन बाय आरबीआई की लाइसेंस पंग्रबा मिनिस्ट्री ऑफ फाइनेंस डिपार्टमेंट की फाइनेंशियल सर्विसेज गवर्नमेंट ऑफ इंडिया ना सरफासी एक्ट 2002 की मखादा फाइनेंशियल इंस्टीट्यूट अमो इन सकंग्रबा प्रधानमंत्री आवास योजना हाउसिंग for all bisin की मखादा subsidized loan पीबदा मांगजिल थारिबा पाथोबी हाउसिंग फाइनेंस कंपनी लिमिटेड अमदी मसिगी सब्सिडरी कंपनी सिंगी सिस्टर यावना पुन ब्रांच तरा हमदो यांगदुक जरे मियाम फाइनेंशियल फैसिलिटी सिंग लोबी नबदिंग सिंग जरे पाथोबी हाउसिंग फाइनेंस कंपनी लिमिटेड एंड इट्स सब्सिडरी ग्रुप ऑफ कंपनीज Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba hakjang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singi damakta Jolip capsule chabiu Berikut itu terang seri makata pausing More Battalion Assam Rifles amasung More Police ke punba timna lupa krorama lak anirongge heroin number 4 amasung brown sugar fare hari akak naba pawma fangwadagi singna mafam singda tibomba madi sek tobugi tabak kangkhatke taladuda More Bazarge Nasir Hotel mamangda maital borama chingnana eba moongda lerongke bora adu hangdoktuna yenglubada saponge packet kungamarida heroin gram sahum amasung brown sugar gram kunipan yorma thengnaki phagalaba polam sing police station krahari Ngarang Imphal ki Khetri awang laikai da leba Muhammad Mirza Galif ki yumda sakangna singna bom thalomba yandu fongdotuna Khetri awang iril taba youth club amadi Khetri awang laikai mara paibi lufna Mina kaithel da workout mifam setakre mara paibi secretary Pemana bom thamduna ki halakliba si kanana karigidamukta chatharambano haibadu athu matamda sengdokpiru haike Dukan phamaga hingjaba miyo mani mahak thabak taude aduna mahaki maran karino masi thidok piba ngamba mina thidok piraga kari marangi thamlamiba bom no haibase khoi yamna athuba matamda khangningi Lilong police na nupi police yauna all Lilong's anti-drugs association ka khusam naduna Lilong harobi awang laikai teramakhong de sataba thibombi tabakta nupi ama SP capsule lising taramathoi samri humudra humdoi ga kona na fare hari Police Department के PRO के सेरोलमना फागलबा नुपी सिंग ममिंग मिस पेकु से कुंतरेट अपोकपा सलाउद्दीन लिलोंग हारुबी अवांग लाइकाई तेरामखोंदगिनी एस मधुमंगोल शर्मा के कुंगमरी सुबा मार्टियरडम्स एनिवर्सरी लमनान संगल पांगथोखरे सहित मधुमंगोल फाउंडेशन इम्फाल सिनर पांगथोकेबा तरमदुदा लेखिद्रबा मधुमंगोल की फोटो द लेसुकतुना इकाई खुमनखी सोवेनियर मसु फोंबो लोइना निपालक सुबा Memorial Lecturer oina Central University Himachal Pradesh के Vice Chancellor Professor Kuldeep Chan Agnihotrina Dharma and Religions a Wider Perspectives haibisida wangangki
ngasi ki tormaduda Kha Manipur College Kaksan ki principal oramba Dr. S. Ibonhal said Madhumangol Foundation ki chairperson S. Saitebama Susuraki Foundation ki vice chairman Singh Subam Toibana Lining Lysol Kanglo Furov Akaidana Mipong Kudimapo Nungsibu Loina Tungi Mirol Gidamakta Katopa Magaloina na Wanaramba Madhumangol gi Wakalol Parks na Kanganaba Toromasi Say Kuding Pangtopani Haiki Bharata BJP Mapangal Kangkat Hanbada Asobo Todang Loramba Party Lusingba Pandit Dindayal Upadhyaya Amade Manipur gi Waina Party Siga Sobo Todang Loramba Samra Lapam Madhumangol na Laikitabi Ning Sing Torongasi BJP Kangbo Mandal na Sinduna Kangbo Mandal gi Office Pang Dokre Tormaduda Hanagi BJP gi Vice President Oramba TS Zadumani Amadi Party Karmikyana Sarwaki TS Zadumani na Lusingba ni Asina Party gi Damakta Loramba Todang Munahuna Ning Singke Lance Club of Moirang District 322 Digi Miang Makada Lance Club of Moirang na Moirang Manungda Riso Togduna Hingliba Singamadi Street Bander Punamyoy Samayang kay Mangada Seng Kezi Mateng Pikre Moirangi Kanglada Pangtopa Tormoda Lance Club of Moirangi President PS Nobin Secretary Dr. M. Nandosu Suraki Tuan ba Club Kayana Punsinduna Samba United Club Development Associations Pasoi Kendrigi Publicity Secretary Amidi Drafting Committee ke member Obitin Natana ISTV Network ki Service Providers Oriba Wangkem Danesorna Satkiba Tang Mapal de Lekidre Mana Lekidabda United Club Development Association ki Chairperson Hizam Ibo Sobuna Lusingduna Awa Fongdokre Hauze makata nga sige sana wipaw mong obisi Ngasi sana pauda Orap Sports amadi kuntruk Subasam Rifles na Hural Studio ga khusam na duna Inspire Cup lising ni taramapal Under 17 Youth Football Tournament Education Minister T.S. Radhisamna Wangjing Kondom Pokpida leba District Sport Complex tak ngarang hodokre Tim Kuntrani Thoina Sarugariba Kafasi hodopagi Toromda Football Players Association ki President P. Renedy kuntruk Subasam Rifles ki CEO Colonel C. Bidadaran su Sarwaki Haudopagi match da City Higher Secondary Team Bina Endeavor Absibo Goal Marisuno da Toykre Hauzing Makataba Sanawi Bow Boy Ning Tuzum de Muk Pambigani Neroka Football Club Manipur gi Mapal Suba home match draw satkre League table da point kuntruk pairaga manga suwa position da dum leiri All India Football Federation na sinduna mamang sahigi October tang kuntruk tagi team taramathoy na sarug yaduna home and the away basis sa thariba Hero India League ki ngasi Neroka Football Club Manipur gi Mapal Suba home match Kumarlampag main stadium da Chennai City FC ga sanakiba match da goal ahum chanatuna draw satkibani Neroka Football Club Manipur gi goal singadu Nigerian Sanaroi Felix Odili City Bhutan Sanaroi Senzo amadi Australian Sanaroi Aaron Glenn Williams na match ki yankhaini toisuba Humpunipal Subamadi Maripunipal Subaminita Sanki Chennai City FC ki goal ahum maduna Idrio Xavier na Merski Kuntramanga Suba Nipumatoi Subamadi Merski api matamgi apa minute amada Sankibani Match asida Chennai City FC ki Sanaroi Edwin Sydney amadi Neroka Football Club Manipur gi Aaron Glenn Williams ta match kanak tokiba referee na yellow card utki Sathariba League asida saruk yariba team sing Chennai City FC na match tarataruk sanabu lokibda point kuntra mari paiduna ahanba Real Kashmir FC na match tarataruk sanabu lokibda point kuntra nitoi paiduna anishuba Sir Silver FC na match taratare sanabu lokibda point kuntra phangduna ahumsuba Queens East Bengal na match tara mari sanabu lokibda point kunipan phangduna mari shuba amadi Neroka Football Club Manipur na match taratare sanabu lokibda point kuntaruk paiduna mangasu position da laikibani Neroka Football Club Manipur gi mathangi match tha asigi tang kulhumdoida away match waina Minaraba Punjab FC ga sanagani Kurai Thangjam Laikai Ayangpali Rota Nauna Semba Sanapong Haunabi Matung ina Miyamda Kusinakre Thormasida Manipur Legislative Assembly gi Speaker Y Khemchan UCM gi Hana President Oiramba Konsam Langamba Impal East gi SPK Megasandra Madi DYASO Impal East gi Y Bonina Thorambapusing Oiki
थौरम असिदा सरुक याखिबा UCM gi hana president oiramba kosam langambana ngalingai matamda bol ama leiraga sanaba phangdaduna nobab kautuna sanaba horkhibagi warising niyamda lireduna haujiki matamgi oiragliba ahongba kayana maning tamna sanaba phangale haiba wafamsing phongdol aduna matam asiga chunaba football top ground asina inkhalagliba naharon singda yamna kanaba phangalagani haiki Speaker YKM Sana Pongdokibada Numita Dringaida Akangnaba Matam Kaktada Sanarambadu Haujikti Nungtil Numidang Kaktana Numidang the Mai Tanduna Sananimba Matamda Hector Sanabagi Kudongchaba Panglabanina Inkal Aliban Naha Uriba Singdadi Hena Kanaba Panglagani Amadi Tab Ground Bo Semgot Sagaliba Singsu Tagatpa Pongdoki Sanapung Asi Nungtilgi Matamda Pung Amada Sizinabada Lupa Sanipan Wagani Amadi Numidangdana Lupa Lising Amaga Samri Logani Hairi Ahanba Impal West District Hello India Thangta competition loisen kray Thangta Mahikol Yumnam Huidrom na nupigi amadi Kanglei Thangta Sindam Sang Maglangna Nupagi team champion oikray District Youth Affairs and Sports Officer Impal West ki Makhada Huyel Lalong Thangta Association Manipur na Sintuna Yunam Huidrom Thangta Sanglenda Satarkiba Sahi Tratet Makagi Nupa Masa Amadi Nipi Masagi Ahanba Impal West District Hello India Thangta competition loisen kray Unit Taragi Nupamacha Amadi Nipi Masa Thangta Sanaroi Samaga Sumna Tarungna Saru Yaduna Pangtokiba competition asigi loisin bigi thoramda Thongkhong Lakshmi Municipal Council gi Chairperson Y Jamuna Huyel Lalong Thangta Association Manipur ki President Huidrom Prem Kumar Amadi Atai Marui Bamyoi Kiasu Saru Yakhi Pangtokiba competition asigi Sahi Traten Makhagi Nupamasa gida Thangta Mahikol Yumnam Huidromna Goal Ahum Silver Ani Bronze Ama Punna Medal Taruk Amadi Kanglei Thangta Sindam Sang Maklangna Goal Ahum Silver Ama Bronze Ama Punna Medal Manga Lauduna Team Champion Amadi Team Runner Sarta Kibani Nipi Masagi Kanglupta Kanglei Thangta Sindam Sang Maklangna Goal Ani Silver Ahum Bronze Ama Punna Medal Taruk Thangta Mahikol Yumnam Huidromna Goal Ahum Silver Ama Bronze Ama Punna Medal Manga Lauduna Team Champion Amadi Team Runner Sarta Kre District Sports Association Kakching na Sinduna Association asigi ground da tha sigi tang mari dagi team mapalna group ahum thokna khairok tuna sathariba taramanga suba DSA Trophy 11 Invitation Football Tournament ki ngasi sanakiba match ta FC Lamjaungna UCC Kakching bu gol manga ni da maithiba pikre Shallow Youth Union Club na Sinduna Shallow Kanglo Lampakta Tha sigi tang mari dagi team kunmanga na group nipal thokna khairok tuna sathariba Shallow Cup Mapal Subal Lamrai Kendra Village Wise Invites Men's Open 7-a-set Football Tournament ki ngasi sanakiba ahanba match ta ONYC Oksuning Themsa Khulna YCC Yorbungbu Goal Mari Amada Maitipa Piki Ani Shiba match ki sanakibada BSU Nongpo Kakching Amadi YLK Singaren Tezpur Goal Ani Sanatuna draw satkre Tagasari boy hozima kata ngasi nomi okiba ay ngasai Paulo bise Environment Director tiki pangkiba ngasi goikiba ay ngasa amadi nujugi pauda khwaidigi sakiba Celsius degree kun mapal dasmik mapal taruk khwaidigi ingba Celsius degree mari dasmik ama Nuksita yawa ising manan gisang maximum da sa mari putarani toy dasmik ama mga minimum da sa da kunipal dasmik ama mapal loiki ngasi nong sukide ISTV News ki ngasigi editor so esta Minister T.S. Sam Kumar na CAB na Manipur gi miyamda karimata so aloi haibi wafam amadi masida Congress ki ozoi na phongdokpa wafam Lang miyam ji Congress lang mani ke bildo aduna ko Manipur da pass to ke tawson Manipur asok amat laite munna padan dayes to biyo munna pabiyo aduna ke sita meme bil Manipur sok da kam laite aduna ai masin bil tawge sida kayo het sok ba ke bil jina Manipur da het ke bil pass ka da tawre kala ji tawra ka da Manipur da Imphal manung da khangde ando da khangde hyang ma khangde det mayang ga het lang mayang ga to na kai da ba akwai ana phasi to ga swai kau da halo ya ne ba mayam haida bam le akwai gi haming cha da ba angau bu na ngang da ba Sang Kumar haida ba lai brain I don't like to react against him I know him mang na English sentence am na ngang ba century yeri ni adu ai Sang Kumar gu gi tak da wa kum tong dia da adu sang pudi let the people know it ai na haidi ni is it the
people of the Manipur to digest the bill, or it is the government to digest the bill. I don't know. Ada sangkumana tawri di ma khangja da bayam innocent hoibamne na ina lohi. Loisalak patang sige mo pausing amo kana pizre. Menpek na hayang awang no poksin betung na doomsday lauthokre. Mayroy lof tarung na Imphal gi mayolda amuba firal yumduna CAB gi mayok ta kongjang satakre. CAB gi mayok ta Manpek amadi People's Alliance Manipur na satriba kongjang na mayam hum na sawatli. Amasung Sefin Stramadi lengak pairiba sing na CAB amadi ai ningtina khangna na bahona ba matong tare haina Congress ki ozoi na high cry. Sige, ini dia STP na pizza ba Manipuri pa mo trans loisre ni tabi puno po aroi